Laija, kayno toisibo? Amamba maraksida namana chodi kadai laino. Laija do kaplubagi mamai mamitsu ipom pom labani. Dukan lambani apo. Laija ki phibam amadi maung matawa doda karino masoidina tarongani haiba khangkrabani. Amamba sida isu gaminam tahudre. Ado kayno dukan aisibo? Yamlamna laidubo nungbu kadabu yaruge. Imunga khanabro. Adumna hangbirakpadudadi Laijado mapungning khangnu nungsirakre. Mapidu phattare. Adubu ikaibagi lochinaba kanna honajai. Kaisuk tawdi yambo. Laijada hangbadadi asingba hairaklaroi khangbana anghang nupi macha aduda waina ansilaga hangi. Abima, mamaga nakhoi ni laisibu kadaidano. Yumda mama se kanaga khanarake. Nakhoi papa na kaphubro. Kaka, akhoi papa na thang pairaga mamaga akhoi ni hatkani. Yumda laiganu haiba. Akhoi papa do ayam kijai kaka. Chathoibi. Angang dugi wadu tabada hiyairel bhab taba ngamle. Tapna thamjin biraga. Kiganu si kaka lerisidi kemda tawre. Laija, nangna chatkini thawleisi kadaidano. Ikaiganu aingoda sengna hayo. Natraga yumda changba kiri hairagana nangbuna pamna thanbiramura. Nungda mambusida tawrisam nungaichai. Kadaidano nang chaki khalise. Ai kari haigadabaну khangdre amo. Pibam sida aigi changjafam leite. Ipamle cholasu imatona ibu changal. Changdana leiruragasu aiba soidana badanama ama natraga ama phiraga tadhonaba honaragan. Aduna ai yumdari changaroige. Khangde. Ai hauchigi chapikpasiga kadaida chakadabanu khangde. Khongna puba mai kaida chatpatabani. Mama machagi mataudu ubada hiyairel tasengna nungaitaba pokle. Hundoktuna chatpasu ngamde. Adudi Laija nangi changjafam yagadaba mari matagumbaso amada leitabra amadi hayo. Laplabaso ai hojik thinbiramge. Mafam sida nakhoi hundoktuna thanambado ai nungaiten tawbani. Laija mafi maroldo phatphat kanthokduna haugatle. Aigi mari mata kanasu leite. Kana lei haibaso ai khangde. Yahanida yamunga dum chatpiro. Ima hija dum leija haurake. Aigi maramna yambang mo matha sahanba ipamde. Aigi so leibakta damamba ma adum leijaramsani. Yambang hanbikro. Ado haina Laija machanupida mukon sillaga. Chathoibi mamagi chainaba tawrasilau. Se hairaga machagi makutu samlaga puba hawi. Laija, amta ngaikhu. Wahaiduda Laijaru chaplepi. Hiyairel manakta khajik naksillaga. Nangna sunu chakraga aina kamaina tumina lehabu ngamgadoino. Aigi tingsu nangna mayam pangbikibani. Aduna nangi nateng awaba tarabu mikupasida nangi nateng soina pangani. Lo, ai yumda jose. Ai mada fajana nangi warisa sagi. Aduga karina pagadabe haibdo kipuna khanase. Yamang na haibiribado aigi hainade laiba kyam phabani. Aduba yambo aina marak moiraga yamangi mag mahilang hanbadi ai pamde. Pumnamakto aina phanaba singanini. Lo, aigi mangtharo. Upai leitrabi Laijado upai thirakpada matunginbada tare. Aduna mama machado garida hapkatlaga hiyairel thauraga mayumda halaklami. Yumdana mahangna sungan halaktabaduda Sijado mamogi manakta laklaga. Bema, ibungodu halakidrene kaitawraba jano. Nang mangonda phone amuktang tawdana. Aduga kaitawrake haibadu yengu. Yen leirakani haidana hinjangchu thongde. Pungdi sum thingjuleine tawrise. Kaitawraba jano ne. Ahoi mase tauge. Ado pabungdadi hangbirabra kadaida lehawena haige. Nang pabungda soina hangabane. Yen leirakhige kuira oina lehawena haibani. Aduga kadai yawna chakrabano khangdene masibo. Ahoi mase adudi phone tawraga hangage. Mani mamaudu chaksangda leiraga phone tawge tawbani. Aduba phone tawge haina contacta changbaga hiyairelgi gari thawjulakpagi makhol tare. Oh, lakramali to tawruranu. Si hairam laga Sijado thogle. Irainu supuna tholaklami mapanda. Hiyairel hana garidagi kumthare. Mangol machida mamaga irainuga leibaduda kitang khawtakdai chai. Wa haiba loidana irainuna lana khankigadra haibagi wadabasu nate. Ipunga karigino nangna aduk thengai dubo. Tanjadura sinthasu chanthoraklaga. Yamung chawgi yen ngaibada ai pukka loina lamdana loiriko. Nungdangsida kadaidana chatluroino haibanida.
ꯉꯥꯡꯅꯔꯤꯉꯩ ꯂꯥꯏꯖꯒꯤ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯂꯥꯏꯖ ꯏꯜꯂꯤꯕ ꯏꯅꯐꯤ ꯑꯗꯨꯅ ꯃꯀꯣꯛꯇ ꯀꯨꯞꯁꯤꯜꯂꯤ꯫ ꯍꯤꯌꯥꯔꯦꯜ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ "ꯇꯞꯅ ꯆꯪꯉꯨ, ꯑꯩ ꯐꯖꯅ ꯍꯥꯏꯒꯦ" ꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯔꯦꯜ ꯃꯪꯒꯣꯜ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯥꯏꯖꯒꯤ ꯃꯃꯥ ꯃꯆꯥꯁꯨ ꯑꯗꯨꯃꯛ ꯈꯤꯅꯔꯛꯏ꯫ ꯃꯆꯥꯅ ꯅꯨꯄꯤ ꯑꯃꯒ ꯑꯉꯥꯡ ꯑꯃꯒꯁꯨ ꯌꯥꯎꯅ ꯅꯨꯡꯗꯥꯡꯁꯤꯗ ꯄꯨꯟꯅ ꯆꯪꯂꯛꯄꯗꯨꯗꯗꯤ ꯁꯤꯖꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯏꯔꯩꯅꯨꯁꯨ ꯃꯉꯥꯏ ꯃꯄꯨꯔꯣꯏꯕꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯃꯨꯟꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯃꯥꯅꯗꯤ ꯂꯥꯏꯖꯕꯨ ꯃꯁꯛ ꯈꯪꯗꯦ꯫ "ꯕꯨꯡꯉꯣ, ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯃꯈꯣꯏꯁꯤ ꯀꯅꯥꯅꯣ?" ꯍꯤꯌꯥꯔꯦꯜ ꯏꯔꯩꯅꯨꯗ ꯍꯥꯟꯅ ꯃꯃꯤꯠꯇꯣ ꯑꯃꯨꯛꯇꯪ ꯌꯦꯡꯉꯤ, ꯑꯗꯨꯒ ꯇꯞꯅ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯍꯥꯏꯅꯕ ꯍꯣꯠꯅꯔꯛꯏ꯫ "ꯏꯃꯥ, ꯃꯥ ꯂꯥꯏꯖꯅꯤ." "ꯀꯔꯤ? ꯂꯥꯏꯖ ꯍꯥꯏꯕ?" ꯂꯥꯏꯖ ꯄꯜꯂꯛꯄꯗꯨꯗ ꯏꯔꯩꯅꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯈ꯭ꯔꯦ꯫ ꯍꯤꯌꯥꯔꯦꯜꯒ ꯅꯨꯡꯁꯤꯅꯔꯝꯕ, ꯍꯤꯌꯥꯔꯦꯜꯅ ꯄꯠꯇꯠꯈꯩ ꯅꯨꯡꯁꯤꯖꯈꯤꯕ ꯅꯨꯄꯤꯅꯤ ꯈꯪꯉꯤ꯫ ꯑꯗꯨꯅ ꯉꯁꯤ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯁꯤꯗ ꯈꯪꯍꯧꯗꯅ ꯈꯪꯕ ꯄꯨꯁꯤꯜꯂꯛꯄꯁꯤꯗꯗꯤ ꯃꯔꯝ ꯈꯪꯗ꯭ꯔꯒꯁꯨ ꯏꯔꯩꯅꯨ ꯃꯊꯃꯣꯏꯗꯨ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯥ ꯋꯥꯗꯤ ꯉꯥꯡꯗꯦ꯫ "ꯃꯤꯒꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯪꯅ ꯌꯨꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯕꯨꯡꯉꯣ, ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯩꯅꯣ?" ꯋꯥꯗꯨ ꯉꯥꯡꯕ ꯍꯧꯔꯛꯄꯗ ꯏꯔꯩꯅꯨ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯐꯠ ꯐꯠ ꯊꯨꯅ ꯇꯩꯊꯣꯛꯂꯒ ꯃꯅꯨꯡꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯐꯠ ꯂꯩꯔꯒ ꯒꯝ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅꯁꯨ ꯏꯔꯩꯅꯨ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯍꯥꯏꯕ ꯍꯤꯌꯥꯔꯦꯜꯁꯨ ꯚꯥꯞ ꯇꯥꯏ꯫ ꯑꯗꯨꯅ ꯇꯍꯥ ꯇꯍꯥ ꯃꯃꯥꯗ ꯍꯥꯏꯖꯩ꯫ "ꯏꯃꯥ, ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯥꯏꯖꯗꯒꯤ ꯇꯥꯔꯣ꯫ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒ ꯑꯩ ꯀꯣꯟꯅ ꯍꯥꯏꯒꯦ. ꯂꯥꯏꯖꯕꯨ ꯉꯥꯡ ꯆꯩꯗꯅ ꯇꯧꯕꯤꯒꯅꯨ." ꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯌꯥꯔꯦꯜꯗꯣ ꯏꯃꯨꯡꯗ ꯌꯥꯝ ꯊꯨꯅ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯤꯖ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ "ꯂꯥꯏꯖ, ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤ ꯀꯔꯤꯅꯣ?" ꯂꯥꯏꯖ ꯃꯀꯣꯛꯇꯒꯤ ꯐꯤꯗꯣ ꯇꯞꯅ ꯂꯧꯊꯣꯔꯛꯇꯨꯅ "ꯏꯃꯥꯁꯦ, ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ. ꯄꯨꯝꯅꯃꯛ ꯅꯆꯥ ꯍꯥꯏꯖꯒꯦ. ꯑꯗꯨꯒ ꯌꯥꯝꯕꯨꯡꯅꯁꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ. ꯌꯥꯝꯕꯨꯡꯒꯤ ꯏꯅꯝꯁꯤꯅ ꯂꯥꯟꯅ ꯈꯜꯂꯒꯁꯨ ꯑꯩ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛꯆꯒꯦ." ꯍꯤꯌꯥꯔꯦꯜꯅ ꯀꯥꯈꯠꯂꯛꯄꯗ ꯏꯔꯩꯅꯨꯗꯣ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯌꯥꯔꯦꯜ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯇꯥꯈꯣ." ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯏꯔꯩꯅꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯃꯛ ꯇꯧꯏ꯫ ꯃꯄꯤꯁꯨ ꯇꯠꯇꯅ ꯇꯩꯊꯣꯛꯂꯤ꯫ ꯍꯤꯌꯥꯔꯦꯜ ꯆꯪꯁꯤꯟꯗꯨꯅ ꯏꯔꯩꯅꯨꯒꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯄꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯏꯔꯩꯅꯨꯅ ꯐꯠ ꯀꯟꯊꯣꯛꯏ, ꯋꯥꯗꯤ ꯉꯥꯡꯗꯦ꯫ "ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯑꯝꯇ ꯇꯥꯈꯣ, ꯀꯩꯗꯧꯔꯒꯦ?" "ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯔꯤ ꯇꯥꯈꯣ ꯍꯥꯏꯕꯅꯣ? ꯇꯥꯔꯕꯁꯨ ꯇꯥꯗ꯭ꯔꯕꯁꯨ ꯆꯞ ꯃꯥꯟꯅꯩ. ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯩ ꯑꯩ ꯇꯥꯕ ꯄꯥꯝꯗꯦ. ꯂꯥꯏꯖꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯧ. ꯂꯥꯏꯖ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ. ꯃꯥ ꯌꯥꯝꯕꯨꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯈꯤꯕ ꯅꯨꯄꯤꯗꯨꯅꯤ, ꯅꯠꯇ꯭ꯔꯥ?" "ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ. ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯪ ꯑꯩꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇꯪꯗꯤ ꯇꯥꯈꯣ." ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥ ꯇꯥꯗꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯔꯦꯜꯅ ꯃꯃꯥꯡꯗ ꯊꯠꯆꯤꯜꯂꯒ ꯊꯝꯃꯤ, ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝ꯫ "ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ ꯌꯥꯝꯕꯣ. ꯌꯥꯝꯕꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏꯒꯦ. ꯃꯇꯝ ꯈꯔ ꯌꯦꯠꯂꯨꯕꯒꯤꯗꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ. ꯉꯁꯤ ꯆꯠꯈ꯭ꯔꯕꯗꯤ ꯆꯠꯂꯤꯕ ꯈꯣꯡꯐꯝ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ. ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯔꯣꯏ." ꯍꯤꯌꯥꯔꯦꯜꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ꯫ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯇꯥꯕꯤꯗꯕꯗꯨꯗꯗꯤ ꯃꯄꯤ ꯏꯔꯠ ꯆꯦꯜꯂꯛꯂꯦ꯫ ꯇꯞꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯩ꯫ "ꯑꯩꯒꯤ ꯋꯥꯁꯦ ꯅꯪ ꯇꯥꯕꯤꯔꯔꯣꯏ ꯍꯥꯏꯔꯣ? ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯗ ꯇꯥꯈꯤꯗ ꯅꯪ ꯆꯠꯈꯤꯅꯣ. ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯋꯥꯁꯦ ꯑꯃꯨꯛꯇꯪꯗꯤ ꯅꯪꯅ ꯇꯥꯈꯣ. ꯑꯗꯨꯒ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯔꯒꯁꯨ ꯑꯁꯦꯡꯕꯁꯤꯃꯇꯪꯗꯤ ꯈꯪꯈꯣ. ꯆꯨꯝꯃꯤ, ꯂꯥꯏꯖ ꯑꯩꯒ ꯃꯥꯒ ꯂꯩꯁꯥꯔꯤꯉꯩ ꯌꯥꯝ ꯅꯨꯡꯁꯤꯅꯔꯝꯃꯤ, ꯈꯪꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄꯗꯤ ꯀꯟꯗꯤꯁꯟ ꯑꯃꯗꯅꯤ. ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯌꯥꯝ ꯂꯥꯜꯂꯤ. ꯏꯕꯨꯙꯧꯅ ꯈꯪꯁꯅꯨ. ꯊꯃꯣꯏ ꯑꯁꯤꯗ ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯃꯤ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯃꯤ ꯇꯥꯗꯦ. ꯇꯥꯁꯨ ꯇꯥꯍꯜꯂꯣꯏ. ꯅꯪꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯌꯨꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯀꯔꯤ ꯀꯟꯗꯤꯁꯟ? ꯌꯥꯝꯕꯣ, ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ, ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ. ꯑꯩ ꯌꯥꯝꯕꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏꯒꯦ." ꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯔꯦꯜꯒꯤ ꯃꯁꯥꯗꯨ ꯈꯖꯤꯛ ꯀꯤꯟꯊꯣꯛꯂꯒ ꯆꯠꯀꯦ ꯍꯣꯠꯅꯩ꯫ ꯍꯤꯌꯥꯔꯦꯜ ꯇꯁꯦꯡꯅ ꯇꯧꯐꯝ ꯑꯃ ꯈꯪꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯏꯔꯩꯅꯨꯕꯨ ꯆꯪꯁꯤꯜꯂꯒ ꯆꯦꯠꯅ ꯃꯊꯥꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯅꯠꯇꯕꯀꯣ ꯃꯄꯤꯁꯨ ꯇꯥꯔꯛꯂꯦ꯫ ꯏꯔꯩꯅꯨꯅ ꯃꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯂꯥꯟꯅ ꯈꯟꯈꯤꯕꯗꯣ ꯃꯉꯣꯟꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ "ꯑꯩꯒꯤ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯦ ꯃꯁꯤ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦ. ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯇꯥꯗꯅ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ. ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯖꯕꯨ ꯈꯨꯗꯛꯁꯤꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯑꯩ ꯇꯥꯟꯒꯦ.
ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯗꯤ ꯇꯥꯈꯣ ꯂꯥꯏꯖꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯂꯥꯏꯖꯒ ꯀꯔꯝꯅ ꯊꯦꯡꯅꯈꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯝꯅ ꯄꯨꯔꯛꯈꯤꯕ ꯃꯁꯤ ꯄꯨꯝꯕ ꯍꯤꯌꯔꯦꯜꯅ ꯑꯃꯗꯤ ꯆꯤꯊꯗ ꯏꯔꯩꯅꯨꯗ ꯇꯝꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯕꯨ ꯈꯝꯕꯟꯖꯕꯒꯤ ꯃꯥ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯂꯨꯕꯅꯤ ꯋꯥꯔꯤ ꯈꯪꯂꯕꯗꯨꯗꯗꯤ ꯉꯥꯏꯍꯥꯛ ꯁꯥꯎꯔꯕꯁꯨ ꯏꯔꯩꯅꯨ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯇꯞꯅ ꯍꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯊꯃꯣꯏꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕꯗꯨꯃꯗꯤ ꯂꯩꯔꯤ ꯋꯥꯔꯤꯗꯨ ꯂꯤꯕ ꯂꯣꯏꯔꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯧ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯒꯁꯨ ꯑꯩ ꯂꯥꯏꯖꯗ ꯄꯨꯝꯅꯃꯛ ꯍꯥꯏꯍꯟꯒꯦ ꯅꯪꯅ ꯊꯥꯖꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅꯕ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯇꯥꯕ꯭ꯔꯣ ꯅꯪ ꯌꯥꯝꯃꯨꯡꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕ꯭ꯔꯣ ꯏꯔꯩꯅꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯗꯨꯗ ꯏꯔꯩꯅꯨꯕꯨ ꯑꯃꯨꯛ ꯈꯖꯤꯛ ꯏꯟꯊꯣꯛꯂꯒ ꯃꯥꯏꯊꯣꯡꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ꯭ꯔꯣ ꯅꯪꯅ ꯑꯗꯨꯝꯅ ꯁꯥꯎꯔꯒꯗꯧꯕ ꯑꯣꯏꯔꯒꯗꯤ ꯑꯁꯦꯡꯕꯒꯤ ꯑꯩ ꯂꯥꯏꯖꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯜꯂꯒꯦ ꯑꯩ ꯁꯥꯎꯗꯦ ꯑꯗꯨꯕꯨ ꯌꯥꯝꯃꯨꯡꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤꯗꯤ ꯑꯩ ꯃꯤꯄꯥꯏꯕ ꯄꯣꯛꯏ ꯌꯥꯝꯃꯨꯡꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯛꯂꯕ ꯊꯃꯣꯏ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯌꯥꯝꯃꯨꯡꯅ ꯑꯃꯨꯛ ꯁꯥꯟꯅꯕꯤꯔꯝꯕ ꯊꯣꯛꯂꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯑꯩ ꯌꯥꯝꯃꯨꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯔꯦ ꯁꯤ ꯍꯥꯏꯔꯒ ꯏꯔꯩꯅꯨꯗꯨ ꯀꯞꯊꯣꯔꯛꯂꯦ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯍꯤꯌꯔꯦꯜꯗꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗꯕ ꯃꯈꯩ ꯅꯨꯡꯁꯤꯔꯦ ꯃꯥ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯏ ꯏꯔꯩꯅꯨꯒꯤ ꯃꯄꯤ ꯑꯗꯣ ꯃꯈꯨꯠꯅ ꯇꯩꯊꯣꯛꯂꯒ ꯀꯞꯀꯅꯨꯁꯤ ꯑꯉꯥꯎꯕꯤꯁꯤꯗꯤ ꯁꯤꯒꯤꯗꯃꯛꯇꯕꯨ ꯀꯩꯗꯧꯕꯩ ꯀꯞꯀꯗꯣꯏꯅꯣ ꯌꯥꯝꯃꯨꯡꯕꯨ ꯊꯥꯖꯧ ꯑꯩ ꯌꯥꯔꯟꯕ ꯀꯩꯁꯨ ꯇꯧꯗꯦ ꯅꯪꯁꯨ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯖꯩ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯄꯛꯆꯗꯦ ꯋꯥꯈꯜ ꯆꯥꯎꯊꯣꯛ ꯅꯪꯒꯤ ꯅꯇꯨꯡꯗ ꯌꯥꯝꯃꯨꯡꯅ ꯄꯨꯟꯁꯤꯒꯤ ꯂꯦꯞꯀꯅꯤ ꯂꯥꯏꯖꯕꯨ ꯃꯃꯥ ꯃꯆꯥꯁꯤꯕꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯝꯕꯤꯈꯤ ꯈꯟꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯒꯗꯤ ꯑꯩ ꯇꯧꯐꯝ ꯑꯃ ꯈꯪꯉꯔꯣꯏ ꯏꯔꯩꯅꯨꯗꯣ ꯀꯞꯄ ꯇꯣꯛꯂꯦ ꯌꯥꯝꯃꯨꯡꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯉꯥꯏꯈꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩ ꯏꯆꯦ ꯂꯥꯏꯖꯒꯤ ꯋꯥꯔꯤꯁꯨ ꯐꯖꯅ ꯈꯪꯉꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁꯤ ꯇꯥꯔꯨꯔꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯅ ꯌꯥꯝꯃꯨꯡꯅ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯐꯖꯅ ꯁꯤꯟꯕꯤꯌꯨ ꯍꯤꯌꯔꯦꯜ ꯅꯨꯡꯁꯤꯅ ꯏꯔꯩꯅꯨꯗ ꯑꯃꯨꯛꯇꯪ ꯀꯣꯟꯁꯤꯜꯂꯤ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤꯅꯤ ꯅꯪꯒꯤ ꯊꯥꯖꯕꯁꯨ ꯌꯥꯝꯃꯨꯡꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯜꯂꯣꯏꯌꯦ ꯁꯤꯖꯁꯨ ꯂꯥꯏꯖꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯍꯥꯟꯕꯗꯗꯤ ꯂꯥꯟꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯇꯥꯔꯒ ꯅꯨꯡꯁꯤꯕ ꯄꯣꯛꯂꯦ ꯏꯃꯥꯁꯦ ꯌꯥꯝꯃꯨꯡꯒꯤ ꯅꯝꯁꯤꯗꯣ ꯋꯥꯔꯤ ꯈꯪꯗ꯭ꯔꯒꯗꯤ ꯃꯥ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯌꯥꯝꯃꯨꯡꯅ ꯍꯥꯏꯔꯁꯨ ꯊꯥꯖꯕ ꯋꯥꯠꯀꯅꯤ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯑꯃꯨꯛꯇꯪ ꯐꯖꯅ ꯍꯥꯏꯖꯒꯦ ꯅꯪꯅ ꯍꯥꯏꯕꯅ ꯐꯅꯤ ꯏꯃꯥ ꯀꯧꯊꯣꯔꯛꯀꯦ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯂꯥꯏꯖ ꯅꯪ ꯀꯅꯥꯅೋ ꯍꯥꯏꯕ ꯏꯃꯧꯅ ꯃꯨꯟꯅ ꯈꯪꯕꯅꯤ ꯑꯗꯨꯅ ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯏ ꯋꯥꯔꯤ ꯈꯪꯂꯒꯕꯨꯗꯤ ꯀꯩꯁꯨ ꯈꯥꯏꯔꯣꯏꯗ ꯑꯩꯒꯤ ꯏꯃꯧ ꯃꯅꯦꯝꯃꯩꯅ ꯃꯨꯟꯅ ꯈꯪꯉꯤ ꯁꯤ ꯍꯥꯏꯔꯒ ꯁꯤꯖ ꯏꯔꯩꯅꯨꯕꯨ ꯀꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ ꯏꯔꯩꯅꯨꯕꯨ ꯁꯤꯖꯅ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯦ ꯏꯔꯩꯅꯨ ꯎꯕꯗ ꯂꯥꯏꯖ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ ꯏꯅꯝꯁꯦ ꯑꯩ ꯏꯅꯝꯁꯤꯗ ꯀꯩꯅꯣꯝꯃꯈꯛ ꯍꯥꯏꯖꯒꯦ ꯌꯥꯝꯃꯨꯡꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯏꯅꯝꯁꯤꯅ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯗꯤ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯑꯩ ꯑꯁꯦꯡꯕ ꯄꯨꯝꯕꯗꯣ ꯏꯅꯝꯁꯤꯗ ꯇꯝꯖꯒꯦ ꯏꯔꯩꯅꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯌꯥꯔꯦꯗ ꯇꯝꯃꯅꯨ ꯑꯩ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯉꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯋꯥꯔꯤ ꯈꯪꯂꯕꯗꯒꯤ ꯑꯩꯅ ꯌꯥꯝꯃꯨꯡꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯕꯗꯣ ꯃꯗꯨꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯕꯅꯤꯅ ꯌꯥꯝꯃꯨꯡꯗ ꯋꯥꯔꯧꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗꯁꯨ ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯗ꯭ꯔꯦꯗ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯃꯧꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯋꯥꯈꯜ ꯂꯩꯕꯤ ꯑꯩꯒꯤ ꯏꯃꯧꯅꯤ ꯃꯤꯕꯨ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯒ ꯀꯟꯕꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯩꯇꯕꯅꯤꯀꯣ ꯂꯥꯏꯖꯥ ꯏꯆꯥ ꯆꯥꯛꯀ ꯆꯥꯔꯝꯈꯤꯔꯣꯏ ꯏꯃꯥꯅꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯒꯦ ꯑꯗꯨꯒ ꯍꯥꯎꯅ ꯆꯥꯊꯣꯛꯑꯒ ꯇꯨꯝꯁꯤꯀꯣ ꯏꯃꯥ ꯏꯆꯥ ꯉꯁꯤꯗꯤ ꯇꯨꯝꯁꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯅꯪꯒꯤ ꯃꯐꯝ ꯑꯃ ꯏꯃꯥꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯟꯒꯅꯤ ꯍꯣꯏ ꯏꯃꯥꯁꯦ ꯁꯤꯟꯊꯥꯗꯤ ꯉꯁꯥꯏ ꯃꯈꯩ ꯇꯧꯅꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝꯗꯣ ꯃꯀꯣꯛꯀ ꯏꯉꯥꯎ ꯉꯥꯎꯔꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯒ ꯀꯩꯅꯣ ꯑꯩꯅ ꯉꯁꯤ ꯎꯔꯤ ꯃꯌꯥꯝꯁꯤꯕꯣ ꯏꯃꯣꯁꯅꯦꯜ ꯉꯥꯛꯇ ꯌꯨꯝꯗꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯁꯤꯗ ꯂꯩꯒꯦꯅ ꯂꯥꯛꯄꯁꯦ ꯅꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯅ ꯑꯩ ꯐꯝꯒꯠꯇꯅ ꯁꯤꯔꯝꯗꯣꯔꯦ ꯅꯦꯁꯦ ꯑꯩꯕꯨ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣꯃꯤ ꯍꯥꯏ ꯆꯦꯝꯆꯥ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦꯀꯣ ꯑꯉꯥꯡꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯥꯎ
ꯇꯤꯜꯍꯧ ꯆꯅꯝꯒꯗꯣ ꯁꯦꯝꯃꯨ ꯂꯥꯎꯁꯦ ꯉꯁꯤꯗꯤꯅꯦ ꯅꯦꯁꯤ ꯆꯥꯛ ꯊꯣꯡꯒꯦ ꯑꯩꯈꯣꯏ ꯅꯦꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯤꯁꯦ ꯑꯩ ꯉꯁꯥꯏꯅ ꯈꯪꯈ꯭ꯔꯕꯅꯦꯕ ꯑꯩꯅꯕꯨ ꯀꯩꯅꯣꯝ ꯍꯥꯏꯔꯕ ꯄꯠ ꯄꯠ ꯊꯗꯠꯄꯤꯅꯤ ꯑꯩꯁꯨ ꯃꯤꯅꯤ ꯑꯩ ꯑꯉꯥꯡ ꯅꯠꯇꯦꯕ 12 ꯊꯥ ꯂꯣꯏꯔꯕꯅꯤ ꯀꯣꯂꯦꯖꯀꯗꯣ ꯀꯥꯗꯣꯔꯕꯅꯤ ꯑꯩꯁꯦ ꯑꯣ ꯀꯣꯟꯅ ꯈꯪꯉꯣ ꯂꯩꯁꯥꯕꯤ ꯌꯥꯝ ꯁꯥꯒꯅꯨꯀꯣ ꯅꯪ ꯆꯩ ꯆꯥꯅꯤ ꯄꯨꯡꯁꯦ ꯌꯧꯈ꯭ꯔꯕꯅꯤ ꯏꯃꯥꯁꯦ ꯆꯥꯛꯇꯣ ꯑꯩ ꯑꯗꯨꯝ ꯊꯣꯡꯉꯒꯦ ꯌꯥꯔꯅꯤꯌꯦ ꯏꯃꯥꯁꯦ ꯄꯣꯊꯥꯕꯤꯔꯣ ꯍꯩ ꯌꯥꯗꯦ ꯉꯁꯤꯗꯤ ꯏꯃꯥꯁꯤꯅ ꯊꯣꯡꯒꯗꯧꯔꯤꯕꯅꯤ ꯆꯝꯆꯥ ꯂꯥꯎ ꯑꯣ ꯉꯝꯖꯔꯔꯣꯏ ꯍꯣꯔꯦꯟ ꯆꯥꯔꯝꯗꯥꯏꯗ ꯑꯣꯏꯅ ꯍꯧꯔꯛꯑꯣ ꯑꯩꯗꯤ ꯑꯉꯥꯡ ꯃꯁꯛ ꯅꯨꯡꯁꯤꯕꯤꯁꯦ ꯑꯁꯤ ꯃꯥ ꯂꯥꯛꯄꯒꯤ ꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛꯇꯪ ꯇꯧꯈꯤꯒꯦ ꯑꯋꯣꯏꯕ ꯍꯥꯏꯕꯁꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯅꯤ ꯅꯪ ꯉꯥꯡꯅ ꯁꯤ ꯆꯠꯆꯟꯈꯤꯔꯝꯃꯤ ꯃꯅꯦꯝꯅ ꯊꯣꯡꯒꯦ ꯍꯥꯏꯔꯒꯁꯨ ꯏꯔꯩꯅꯨꯁꯨ ꯏꯅꯩ ꯑꯗꯨꯕꯨ ꯂꯥꯏꯖꯈꯛ ꯅꯪꯍꯩꯔꯔꯣꯏ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯁꯤ ꯂꯥꯎ ꯆꯊꯣꯏꯕꯤ ꯃꯃꯥ ꯊꯕꯛ ꯇꯧꯔꯨꯈꯤꯒꯦ ꯅꯪ ꯁꯤꯗ ꯉꯥꯛꯇꯪ ꯁꯥꯟꯅꯔꯒ ꯂꯩꯔꯝꯒꯦꯔꯣ ꯁꯤꯟꯊꯥꯟ ꯑꯣꯏꯅ ꯇꯥꯞ ꯑꯣꯛꯂꯒ ꯌꯥꯅꯤ ꯆꯦꯆꯦ ꯑꯩꯒ ꯂꯩꯃꯤꯟꯅꯍꯧꯒꯦ ꯂꯥꯏꯖ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯊꯩ ꯆꯊꯣꯏꯕꯤ ꯑꯗꯨꯗꯤ ꯅꯪ ꯃꯣꯏꯒꯤ ꯆꯦꯆꯦꯁꯤꯒ ꯂꯩꯃꯤꯟꯅꯧꯀꯣ ꯑꯗꯨ ꯃꯤꯒꯤ ꯁꯣꯐꯥ ꯑꯅꯥꯟꯕꯁꯤꯗ ꯐꯤ ꯑꯃꯟꯕꯁꯤꯡꯁꯦ ꯆꯣꯡꯗꯅ ꯁꯥꯟꯅꯕ ꯌꯥꯗꯦꯀꯣ ꯁꯦꯒꯥꯏꯅꯤ ꯑꯍꯣꯏ ꯃꯃꯥ ꯂꯥꯏꯖꯗꯣ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯁꯤꯟꯊꯥꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯆꯥꯄꯣꯠꯄꯨ ꯄꯤꯖꯕꯋꯣ ꯁꯥꯟꯕꯨ ꯁꯥꯟꯅꯕꯋꯣ ꯇꯧꯔꯒ ꯂꯩꯔꯤ ꯃꯁꯤ ꯑꯉꯥꯡꯒ ꯄꯨꯜꯂꯁꯨ ꯑꯍꯟꯒ ꯄꯨꯜꯂꯒꯁꯨ ꯏꯌꯥ ꯌꯥꯕꯅꯤ ꯇꯟꯖꯥꯗꯨꯗ ꯍꯤꯌꯥꯏꯔꯦꯜꯗꯣ ꯀꯅꯥꯒꯅꯣ ꯈꯪꯗꯦ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯛꯂꯛꯏ ꯍꯌꯦꯡꯗꯣ ꯁꯣꯏꯗꯕꯤꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯒꯦ ꯊꯝꯃꯣ ꯍꯤꯌꯥꯏꯔꯦꯜ ꯎꯕꯒ ꯁꯤꯟꯊꯥ ꯆꯪꯁꯤꯜꯂꯒ ꯌꯥꯝꯃꯨꯆꯥ ꯍꯤꯌꯥꯏꯔꯦꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯩꯕꯣ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯆꯦꯝꯆꯥ ꯅꯪꯁꯤ ꯌꯥꯎꯗ ꯌꯥꯎꯏꯗ ꯏꯃꯥꯟꯅꯕꯒꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯄꯥꯈꯪꯂꯥ ꯍꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯑꯁ ꯄꯥꯈꯪꯂꯥ ꯍꯥꯏꯕꯅꯤ ꯌꯥꯝꯃꯨꯡꯆꯥ ꯃꯥꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯃꯁꯛꯇꯤ ꯐꯖꯕ꯭ꯔꯣ ꯀꯌꯥꯝ ꯐꯖꯩ ꯍꯤꯌꯥꯏꯔꯦꯜ ꯃꯃꯤꯠꯇꯣ ꯐꯩꯅ ꯑꯃꯨꯛꯇꯪ ꯁꯤꯟꯊꯥꯗ ꯌꯦꯡꯉꯤ ꯈꯨꯄꯥꯛꯁꯤꯅ ꯄꯣꯞ ꯂꯥꯎꯅ ꯊꯥꯖꯤꯜꯂꯛꯑꯗꯤ ꯅꯔꯩ ꯈꯨꯅꯤꯡꯃꯨꯛ ꯁꯥꯡꯈꯩ ꯇꯤꯡꯊꯣꯛꯑ ꯀꯞꯄ ꯂꯩꯅꯤꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯀꯟꯅ ꯉꯥꯡꯂꯨꯕꯒꯤ ꯁꯤꯟꯊꯥꯗꯣ ꯑꯁꯦꯡꯕꯒꯤ ꯀꯞꯊꯣꯔꯛꯂꯦ ꯐꯦꯠ ꯂꯥꯎꯗꯨꯅ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯀꯃꯥꯏ ꯂꯣꯏꯅꯗꯣꯏ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯍꯌꯦꯡ ꯃꯥꯂꯦꯝꯒ ꯂꯥꯛꯇꯣꯏꯁꯦ ꯃꯀꯣꯛ ꯉꯥꯎꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯁꯤꯟꯊꯥꯗꯣ ꯋꯥ ꯀꯞꯂꯒ ꯀꯤꯆꯟꯂꯣꯝꯗ ꯆꯪꯂꯛꯏ ꯍꯥꯏ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯅꯪꯅ ꯀꯞꯄꯒ ꯑꯃꯨꯛ ꯆꯪꯉꯛꯏꯁꯤꯅ ꯃꯤ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯍꯪꯉꯨꯕꯒꯤ ꯑꯃꯨꯛ ꯆꯪꯅꯤꯡꯉꯛꯏꯅꯤꯅꯦ ꯅꯪꯗꯤ ꯀꯅꯥꯗ ꯐꯖꯕ꯭ꯔꯥ ꯍꯪꯉꯨꯏꯕ ꯈꯪꯗꯦ ꯄꯥꯈꯪꯅꯦꯁꯨ ꯍꯥꯏ ꯃꯥꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯍꯌꯦꯡ ꯂꯥꯛꯑꯣꯅꯁꯨ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯤꯗꯣ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯍꯪꯉꯨꯔꯒ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏꯅꯤꯅꯦ ꯑꯩꯉꯣꯟꯗ ꯏꯔꯩꯅꯨꯗꯤ ꯇꯨꯃꯤꯟ ꯅꯣꯛꯏ ꯁꯤꯟꯊꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅ ꯑꯗꯨꯒꯤꯕꯨ ꯀꯞꯄꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯪꯅꯤꯡꯉꯤꯗꯣ ꯏꯅꯝꯁꯤ ꯃꯁꯛ ꯈꯪꯉꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ ꯃꯁꯛ ꯐꯖꯕꯗꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯁꯤꯟꯊꯥ ꯀꯞꯂꯝꯕꯒꯗꯣ ꯇꯣꯛꯂꯒ ꯏꯔꯩꯅꯨꯗ ꯑꯃꯨꯛ ꯅꯞꯁꯤꯜꯂꯤ ꯏꯅꯝꯁꯦ ꯑꯁꯦꯡꯀꯤ ꯐꯖꯕ꯭ꯔꯣ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯣꯠ ꯑꯣꯏꯕ꯭ꯔꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡ ꯆꯧꯍꯣꯏꯗꯧꯅ ꯃꯁꯥꯒꯁꯦ ꯇꯅꯥꯟ ꯅꯥꯜꯂꯒ ꯄꯥꯝꯕꯣꯝꯒ ꯆꯥꯎꯔꯒ ꯌꯥꯝ ꯐꯖꯕ꯭ꯔꯕ ꯐꯖꯕꯅꯤ ꯌꯥꯝꯅ ꯍꯩꯁ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇ ꯋꯥ ꯀꯞꯂꯒ ꯆꯪꯂꯛꯈꯤꯕꯗꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯍꯔꯥꯎꯅ ꯃꯨꯠꯀꯗꯣ ꯁꯥꯒꯠꯂꯒ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯁꯤꯁꯦ ꯁꯤꯟꯊꯥꯗ ꯌꯦꯡꯍꯧꯔꯒ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯗꯣꯝꯗ ꯊꯣꯛꯀꯗꯣꯏꯅꯣꯅꯦ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯃꯄꯥꯅꯅꯦ ꯀꯦꯅ ꯌꯣꯛꯂꯛꯄꯒꯤ ꯑꯃꯨꯛ ꯇꯣꯏꯕ ꯀꯦꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯃꯥꯅ ꯄꯥꯝꯕ ꯄꯣꯠ ꯄꯤꯗ ꯂꯥꯛꯇꯕꯒ ꯌꯥꯕ ꯅꯠꯇꯦꯀꯣ ꯍꯦꯛꯇ ꯎꯔꯥꯎ ꯊꯔꯥꯎꯒꯗꯧꯔꯤꯕꯅꯤ ꯑꯉꯥꯡ ꯋꯥꯔꯤ ꯇꯧꯖꯔꯤꯅꯤ ꯃꯥꯁꯦ